Nong manini asida leptana takiba nong namaram oiduna Kaksing Zilagi fauduna chenliba Sekmai Turelgi Imai Khudong Thiba Thakta Mathakta Chanduna Wabagai Vidhan Sabha Kendrigi Manung Channa Leiba Wabagai Thinge Laikai Bedam Khong Mamangda Turel Torban Pathorakpadagi Laupari Chani Henna Amadi Ngagi Farm Kaya Pathokre Ising na Thumjin Kraba Laufa Madudi Wabagai Tera Urak Wabagai Mairen Bamgi Sana Lau Tolongsoi Amadi Kairak Awang Laukoni Hairi Turel Torban Pathariba Mafam Singh Wabagai Vidhan Sabha Kendragi MLA Administrative Committee Kairak Wabagai Jila Parishad ki member S Davir Luwang Amadi Administrative Committee Wabagai Gram Panchayat ki Chairperson M Nabachandra Yauna Miyamga Loinana Thingnanaba Kanna Hotnari